Manipur da thokliba lan asi loisinaba lamdam asidagi Assam Rifles sing lwthokadabani haiba Demandga loinana Coordinating Committee on Manipur Integrity COCOMI na India ki Prime Minister amadi President da Memorandum pisilagani haina phongdorakle wafama sing asi lamfelda leiba COCOMI ki office ta pangthokpa paugi mifam amada COCOMI ki Coordinator Somrendra Thoksomna phongdokhibane Maangna makata na hai Manipur da thokliba chahi amaga tha mari mapung faraba lan asida Assam Rifles sing na chinkuki narco terrorist singi maikay da leptuna mateng pangli haiba si miyamna khangnaraba wafamne ngasi fawba thokliba lan asigi fibamdi ahongba leitre maramaduna miyamna lan asi kupna nainaba mathau tai northeast ki matangda kupna khanglaba CRPF ki hana ADG oiramba PK Misrana handakta thamkiba wafam sing kupna nainaba mathau tarakle PK Misrana phongdorakhiba Manipur da matam sangna leiraklaba paramilitary force amana kuki singa nakna loinabana makoi sing lokthok tri fawba lan asigi warosil lakloi haikibane hairiba paramilitary ase Assam Rifles ni haiba ase ifong fongna adumak khangbangame Thokliba lan asida Assam Rifles na kuki singda fongna mateng pangba makoigi mamangda kuki singna adumak nongmai kapana chingba thodok kaya ekoina ukre adubu maitei singi oinadi Assam Rifles ki thawong sing ase tayonana leire PK Misrana thamkiba wafamadu achumba oibana India lengakta taksinba mathau tarakli haina su phongdokhe Maangna makha taraduna Manipur gi Speaker Thokchom Seitebrata Minister TS Biswasit Haikham Dingo na chingba luchingba kaya na sulana si loishinaba Assam Rifles lokthok piro haikiba laikre COCOMI na su mamangdagi hongna haikiba laikre masida natana hairiba Assam Rifles sing asi mamangda narco business ta chenerambage fakibagi pau kaya amasu laikhrabane loinana Manipur da thokliba lan asi loishinge hairabade Manipur gi miyamda India lengakna lale haizaba mathau tai haina su miyoi kya na phongdokpa laikhrabane India na Manipur da colonization gi yengliba miteng ase lokthokpa fai natrabadi ihau kaya lakani haibase luchingba singna khangba fai haike Lan asi horokpadagi Assam Rifles singna maitei sing ngak senbagi mahutta makoi gi khul singdagi thadoktuna chelhannaba ase laibak thibane Englishing ani subna mangada kukila loba singa ceasefire agreement tawbadagi lamdam asida popi thaba hengalakhi amadi anauba kuki khul kaya hengalakhe hairiba sing asi kuki singna matam sangna loinaduna leiraklaba Assam Rifles ta mateng pangbadagi ni haina su mahakna phongdokhe Ogibu thodok kaya lan si horokpadagina ngasi phawda akhoi Assam Rifles lawriba ron si akhoi one sided oiba haibadi akhoi maitei phurupu namtharaga namsilla thamna honaba adu kukiromdana tongan ba akhoi miyamna chingnagiba khuchu kholaibu sapai tawba adagi akhoi state force da mayam hena phunu sugunu da tawhiba gasper khanjillaga state force chakhan khochandra mayam tawbiba adagi ima event da mayam akhoi fubu seiba tawba ada moigi na kamai tawgeda kuki na moi mamang nongmai kapa handak ta jokogi CM ki kanboi chapuda nomo wal ngai chapuda nongmai kapsale moi KM na moi simana kale samai phangina aduga den kapsale ido sumai to na khoi yamna chingnini oibo mayama khoi tawuna maram moraga khoi ji masi haiba kaknaba paramilitary force si punong longthoga khoi Anova tongan ba India ki tongan ba paramilitary force mayam leisina mo sinjandragadi lala si loiroi haibasi mahang yam mayek siang thamamabadina akhoi masigi potsi India government na tongna ba akhoi action ba mathau tarakpa akhoi imaiben mayam na su akhoi tongan mafam kya taction na su akhoi ju uri aduga madugi mathakta akhoi gi mamangda akhoi ju chingnabana maram oirga akhoi gi Manipur gi lengak ta lariba aruiba Pampariba akhoi speaker akhoi Seitebrata adagi Wai Khemchan adagi Bisorjit Govindas Dingo adagi Dr. Ranjet mayam adagi Tribeng ju arke muiba makhoi singba mayam na su masi longthok piro natragadi lansi loisimba ngamroi haibagi abdi mogi one sided oibisna maram orakanda lansi loisimba ngamoi haibisi hanna moi su pigi bala yabani